ꯉꯁꯤꯒꯤ ꯄꯥꯎꯆꯦꯗ ꯌꯥꯎꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯔꯤ꯫ NDHPS ꯀꯣꯔꯠ ꯑꯅꯤꯗ ꯆꯠꯊꯔꯛꯂꯤꯕ ꯗ꯭ꯔꯒꯀꯤ ꯀꯦꯁꯁꯤꯡ ꯋꯥꯌꯦꯜ ꯐꯦꯜ ꯑꯣꯏꯒꯗꯧꯔꯦ꯫ ꯗ꯭ꯔꯒꯀꯤ ꯀꯦꯁꯁꯤꯡꯒꯤ ꯋꯥꯌꯦꯜ ꯆꯠꯊꯔꯛꯂꯤꯕ ꯀꯣꯔꯠ ꯑꯅꯤꯒꯤ ꯃꯅꯤꯡꯊꯣꯡ ꯍꯥꯡꯗꯣꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯕꯤ.ꯖꯦ.ꯄꯤꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯑꯍꯥꯟꯕ ꯂꯩꯉꯥꯛ ꯃꯥꯔꯆꯀꯤ 15, 2017ꯗꯒꯤ ꯂꯤꯡꯈꯠꯂꯛꯂꯤꯕ ꯄꯟꯊꯗꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯃꯔꯨꯑꯣꯏꯅ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯕꯨ ꯃꯌꯥꯏ ꯀꯥꯏꯕ ꯏꯂꯤꯒꯦꯜ ꯗ꯭ꯔꯒꯁꯤꯡꯗꯒꯤ ꯀꯜꯍꯧꯅꯕꯒꯤꯗꯃꯛ ꯊꯪꯅꯕ ꯆꯍꯤ ꯀꯨꯝꯖꯥ 2018ꯗꯒꯤ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯀꯦꯝꯄꯦꯟ ꯍꯧꯗꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯏꯂꯤꯒꯦꯜ ꯗ꯭ꯔꯒꯁꯤꯡ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯅꯕ ꯑꯀꯟꯕ ꯂꯥꯟ ꯆꯠꯊꯔꯛꯇꯨꯅ ꯍꯧꯖꯤꯛ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯑꯅꯤꯁꯨꯕ ꯂꯩꯉꯥꯛꯅ ꯂꯩꯔꯛꯂꯕ ꯐꯥꯎꯕꯐꯥꯎꯗ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯜꯂꯛꯂꯕꯁꯨ ꯂꯥꯟ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯍꯟꯅꯕꯒꯤ ꯄꯥꯝꯕꯩ ꯑꯃ ꯑꯣꯏꯔꯤꯕ ꯋꯥꯌꯦꯜꯁꯪ ꯀꯣꯔꯠꯁꯤꯡꯅ ꯇ꯭ꯔꯥꯏꯌꯦꯜ ꯆꯠꯊꯗꯨꯅ ꯃꯔꯥꯜ ꯂꯩꯕ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏꯁꯤꯡ ꯆꯩꯔꯥꯛ ꯄꯤꯅꯕꯒꯤ ꯊꯕꯛꯇꯤ NDHPSꯀꯤ ꯑꯦꯛꯀꯤ ꯃꯈꯥꯗ ꯂꯧꯈꯠꯄ ꯀꯦꯁꯁꯤꯡ ꯈꯨꯠ ꯄꯥꯏꯅꯔꯤꯕ ꯀꯣꯔꯠꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯈꯟꯅꯕ ꯀꯣꯔꯠ ꯑꯅꯤꯗꯗꯤ ꯋꯥꯌꯦꯜꯁꯪ ꯑꯅꯤꯁꯤꯒꯤ ꯃꯅꯤꯡꯊꯣꯡꯁꯤ ꯁꯦꯕꯥꯛ ꯐꯥꯛꯇꯣꯛꯇꯨꯅ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ ꯍꯥꯏꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯈꯟꯅꯕ NDHPS ꯑꯦꯛꯀꯤ ꯃꯈꯥꯗ ꯂꯧꯈꯠꯂꯛꯂꯕ ꯏꯂꯤꯒꯦꯜ ꯗ꯭ꯔꯒꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯀꯦꯁꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯁꯇꯦꯠ ꯂꯩꯉꯥꯛꯀꯤ ꯂꯣ ꯑꯦꯟꯐꯣꯔꯁꯃꯦꯟꯠ ꯑꯦꯖꯦꯟꯁꯤꯁꯤꯡꯒ ꯂꯧꯈꯠꯄ ꯀꯦꯁꯁꯤꯡꯒꯤ ꯋꯥꯌꯦꯜ ꯆꯠꯊꯔꯛꯄꯗ ꯈꯨꯔꯧ ꯊꯥꯡꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯂꯦ ꯍꯥꯏꯔꯤ꯫ ꯖꯦ.ꯗꯤ.ꯌꯨꯒꯤ MLA 5 ꯕꯤ.ꯖꯦ.ꯄꯤꯗ ꯌꯥꯎꯈ꯭ꯔꯦ꯫ ꯕꯤ.ꯖꯦ.ꯄꯤꯗ ꯌꯥꯎꯈ꯭ꯔꯕ MLAꯁꯤꯡ ꯑꯗꯨ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯦ.ꯄꯤ. ꯅꯟꯗꯅ ꯑꯣꯛꯂꯕ ꯌꯥꯏ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ 12ꯁꯨꯕ ꯃꯅꯤꯄꯨꯔꯤ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯃꯦꯝꯕꯔ ꯑꯣꯏꯅ ꯂꯩꯔꯤꯕ ꯖꯅꯅꯦꯇꯥ ꯗꯜ ꯌꯨꯅꯥꯏꯇꯦꯗꯀꯤ MLA 3ꯀꯤ ꯃꯅꯨꯡꯗ 5 ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯕꯤ.ꯖꯦ.ꯄꯤꯗ ꯚꯥꯔꯇꯤꯌꯥ ꯖꯅꯅꯦꯇꯥ ꯄꯥꯔꯇꯤꯗ ꯌꯥꯎꯈ꯭ꯔꯦ꯫ ꯃꯈꯣꯏ ꯍꯌꯦꯡ ꯗꯦꯜꯂꯤꯗ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯦ.ꯄꯤ. ꯅꯟꯗꯅ ꯑꯣꯛꯂꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯕꯤ.ꯖꯦ.ꯄꯤꯅ ꯌꯥꯎꯈ꯭ꯔꯕ MLAꯁꯤꯡ ꯑꯗꯨꯗꯤ ꯈꯨꯃꯨꯛꯆꯝ ꯖꯣꯏꯀꯤꯁꯟ ꯊꯥꯡꯃꯩꯕꯟ, ꯉꯨꯔꯁꯥꯡꯂꯨꯔ ꯁꯅꯥꯇꯦ ꯇꯤꯄꯥꯏꯈꯨꯝ, ꯑꯁꯐ-ꯎꯗꯤꯟ ꯖꯤꯔꯤꯕꯥꯝ, ꯊꯥꯡꯖꯝ ꯑꯔꯨꯟ ꯀꯨꯃꯥꯔ ꯋꯥꯡꯈꯩ ꯑꯃꯁꯨꯡ MLA ꯈꯣꯏꯇꯩ ꯆꯨꯔꯆꯥꯟꯄꯨꯔꯅꯤ꯫ ꯃꯈꯣꯏꯅ ꯕꯤ.ꯖꯦ.ꯄꯤꯗ ꯌꯥꯎꯕꯗ ꯃꯅꯤꯄꯨꯔꯤ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯄꯣꯏꯔꯣꯛꯈꯣꯡꯖꯤꯟ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯈ꯭ꯔꯦ MSF꯫ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯅꯤꯡꯊꯤꯅ ꯇꯝꯁꯤ ꯍꯥꯏꯕ MSFꯀꯤ ꯑꯦꯀꯥꯗꯃꯤꯛ ꯀꯦꯝꯄꯦꯟꯒꯤ ꯃꯈꯥꯗ ꯉꯁꯤ ꯐꯥꯎꯗ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯋꯥꯠ-ꯑꯄꯥ ꯑꯃꯁꯨꯡ ꯁ꯭ꯀꯨꯜꯒꯤ ꯐꯤꯚꯝꯁꯤꯡ ꯌꯦꯡꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯄꯣꯏꯔꯣꯛꯈꯣꯡꯖꯤꯟ ꯍꯥꯏ ꯁ꯭ꯀꯨꯜ MSF ꯍꯦꯗ ꯑꯣꯐꯤꯁ, MSF ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯀꯝꯃꯤꯇꯤꯒꯤ ꯊꯧꯃꯤꯁꯤꯡ ꯑꯃꯁꯨꯡ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯍꯩꯔꯣꯏꯁꯤꯡꯒ ꯄꯨꯟꯅ ꯃꯍꯩꯂꯣꯏꯁꯪ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯈ꯭ꯔꯦ ꯍꯥꯏꯅ MSFꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ MSFꯅ ꯂꯩꯉꯥꯛꯇ ꯃꯇꯝ ꯄꯨꯝꯕꯗ ꯁꯣꯠꯊꯔꯒ ꯂꯩꯔꯕ ꯁ꯭ꯀꯨꯜꯁꯤꯡ ꯌꯦꯡꯁꯤꯟꯕꯤꯅꯕ ꯍꯥꯏꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯗꯅ ꯂꯩꯔꯛꯈꯤ꯫ ꯁ꯭ꯀꯨꯜꯒꯤ ꯋꯥꯠꯇꯨꯅ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯁꯤꯁꯨ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯊꯥꯗꯅꯔꯛꯂꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯍꯦꯗꯃꯥꯁꯇꯔ ꯃꯍꯩꯔꯣꯏꯁꯤꯡꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯗꯨꯅ ꯂꯥꯛꯂꯕ ꯐꯥꯎꯕꯐꯥꯎꯗ ꯆꯩꯔꯛ ꯑꯁꯤꯗ ꯍꯦꯗꯃꯥꯁꯇꯔ ꯃꯁꯥꯃꯛꯁꯨ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯥꯛꯇꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ MSFꯀꯤ ꯇꯤꯝꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯝꯗ ꯉꯁꯤ ꯈꯛꯇꯗ ꯍꯥꯏꯔꯤꯕ ꯍꯦꯗꯃꯥꯁꯇꯔ ꯑꯁꯤ ꯇ꯭ꯔꯥꯟꯁꯐꯔ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯂꯩꯍꯧꯔꯤꯕ ꯑꯣꯖꯥꯁꯤꯡꯒꯤ ꯈꯪꯕ ꯉꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯣꯖꯥꯁꯤꯡꯁꯨ ꯍꯦꯗꯃꯥꯁꯇꯔꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯔꯗꯔ ꯑꯗꯨ ꯉꯁꯤꯈꯛ ꯈꯪꯂꯝꯈꯤ ꯍꯥꯏꯔꯤ꯫ ꯑꯣꯖꯥ 18 ꯈꯛꯅ ꯌꯥꯝꯈ꯭ꯔꯕ ꯃꯍꯩꯔꯣꯏ 710 ꯑꯔꯣꯝꯕꯨ ꯀꯔꯝꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯉꯛꯄ ꯄꯣꯛꯏ꯫ ꯑꯃꯔꯣꯝꯗ ꯀ꯭ꯂꯥꯁ 1ꯗꯒꯤ 10 ꯐꯥꯎꯕꯐꯥꯎ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯄꯦꯔꯣꯗ ꯑꯃꯗ ꯑꯣꯖꯥ 10 ꯆꯪꯒꯗꯧꯔꯤꯕꯅꯤ꯫ ꯑꯅꯤꯁꯨꯕ ꯄꯦꯔꯣꯗꯇꯤ ꯀꯔꯝꯕ ꯑꯣꯖꯥꯅ ꯃꯍꯨꯠ ꯁꯤꯟꯒꯅꯤ ꯍꯥꯏꯕꯁꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯣꯖꯥ ꯋꯥꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯛꯇꯕꯗꯒꯤ ꯂꯩꯉꯥꯛꯅ ꯄꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯍꯦꯗꯃꯥꯁꯇꯔꯒꯤ ꯀꯥꯗ ꯂꯪꯁꯤꯟꯈꯤ꯫ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯕ ꯑꯣꯖꯥꯁꯤꯡꯅ ꯃꯇꯝ ꯀꯨꯏꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕꯗꯒꯤ ꯕꯦꯒꯇ ꯌꯥꯎꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯒꯤ ꯀꯥꯟꯅꯐꯝ ꯂꯩꯇ꯭ꯔꯕ ꯑꯃ ꯑꯣꯏꯔꯦ꯫ ꯂꯩꯉꯥꯛꯀꯤ ꯃꯍꯩꯂꯣꯏꯁꯪꯁꯤꯡꯗ ꯑꯣꯖꯥꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇ ꯂꯩꯕꯅ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯂꯥꯏꯔꯤꯛ ꯃꯌꯦꯛ ꯆꯠꯇꯅꯕ ꯂꯩꯉꯥꯛꯅ ꯁꯤꯜꯂꯦ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯃꯥꯂꯦꯝꯒꯤ ꯆꯥꯎꯈꯠ ꯂꯝꯖꯦꯜꯗ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯔꯝꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯁꯤ ꯂꯥꯏꯔꯤꯛ ꯃꯌꯦꯛ ꯆꯠꯇꯕ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ꯫ MSFꯅ ꯑꯐꯕ ꯃꯍꯩꯔꯣꯏ, ꯑꯐꯕ ꯃꯍꯩꯂꯣꯏꯁꯪ ꯀꯌꯥ ꯑꯣꯏꯔꯛꯅꯕ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯃꯥꯡꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯁ꯭ꯀꯨꯜꯁꯤꯡ ꯌꯦꯡꯁꯤꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯈꯥ ꯇꯥꯅꯁꯨ ꯑꯇꯣꯞꯄ ꯃꯍꯩꯂꯣꯏꯁꯪꯁꯤꯡꯕꯨ ꯌꯦꯡꯁꯤꯜꯂꯒꯅꯤ꯫ ꯑꯋꯥꯠꯄ ꯑꯣꯖꯥꯁꯤꯡ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ ꯍꯥꯏꯔꯤ꯫ ꯅꯨꯃꯤꯠ 150ꯅꯤꯒꯤ ꯑꯦꯆꯤꯚꯃꯦꯟꯠ ꯑꯃꯁꯨꯡ ꯄꯔꯐꯣꯃꯦꯟꯁ ꯌꯦꯡꯂꯨꯔꯒꯗꯤ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛ ꯑꯣꯟꯕ ꯋꯥꯒꯅꯤ꯫ C.S. ꯕꯤꯖꯣꯏ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟ ꯁꯤꯡꯍꯅ ꯂꯨꯆꯤꯡꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤ ꯅꯨꯃꯤꯠ 150ꯅꯤ ꯁꯨꯔꯦ꯫ ꯅꯨꯃꯤꯠ 150ꯅꯤ ꯑꯦꯆꯤꯚꯃꯦꯟꯠ ꯑꯃꯁꯨꯡ ꯄꯔꯐꯣꯃꯦꯟꯁ ꯌꯦꯡꯂꯨꯔꯒꯗꯤ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛ ꯑꯣꯟꯕ ꯋꯥꯒꯅꯤ ꯍꯥꯏꯅ C.S. ꯕꯤꯖꯣꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯂꯝꯐꯦꯜꯗ ꯂꯩꯕ C.S. ꯕꯤꯖꯣꯏꯒꯤ ꯌꯨꯝꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯁꯣꯁꯤꯑꯣ-ꯄꯣꯂꯤꯇꯤꯀꯦꯜ ꯀꯃꯦꯟꯇꯦꯇꯔ C.S. ꯕꯤꯖꯣꯏꯅ ꯍꯥꯏꯈꯤ ꯃꯃꯥꯡꯒꯤ ꯇꯥꯝꯗ ꯁꯤ.ꯑꯦꯝ. ꯕꯤꯔꯦꯟꯅ ꯕꯤ.ꯖꯦ.ꯄꯤꯗ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯕ ꯒꯚꯔꯟꯃꯦꯟꯠ ꯄꯤꯌꯨ,
ꯃꯅꯤꯄꯨꯔꯕꯨ ꯁꯅꯥ ꯂꯩꯕꯥꯛ ꯑꯣꯟꯊꯣꯛꯀꯦ ꯍꯥꯏꯅ ꯋꯥꯐꯝ ꯊꯝꯈꯤ ꯑꯗꯨꯕꯨ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯒꯤ ꯅꯨꯃꯤꯠ 150ꯅꯤ ꯑꯦꯆꯤꯚꯃꯦꯟꯠ ꯑꯃꯁꯨꯡ ꯄꯔꯐꯣꯔꯃꯦꯟꯁ ꯑꯁꯤ ꯌꯦꯡꯂꯨꯔꯒꯗꯤ ꯁꯅꯥ ꯂꯩꯕꯥꯛ ꯑꯣꯟꯕ ꯈꯔ ꯋꯥꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯕꯟ ꯕ꯭ꯂꯣꯀꯦꯠꯅꯆꯤꯡꯕ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯒꯤꯗꯃꯛ ꯂꯩꯉꯥꯛꯅ ꯆꯦꯕꯥꯎ ꯄꯤꯕꯤꯔꯣꯏꯗꯕꯅꯤ꯫ STDCM ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟꯗ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯅ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯥꯡꯂꯧꯃꯤ ꯑꯣꯏꯔꯤꯕ ꯃꯤꯇꯩꯕꯨ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯆꯜꯍꯟꯅꯕ ꯗꯤꯃꯥꯟꯗ ꯇꯧꯗꯨꯅ ꯂꯥꯛꯂꯕꯁꯨ ꯂꯩꯉꯥꯛꯅ ꯇꯥꯁꯤꯟꯅꯗꯅ ꯂꯩ꯫ STDCMꯅ ꯌꯥꯝꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯕꯨ ꯂꯩꯉꯥꯛꯅ ꯊꯧꯑꯣꯏꯕꯤꯗ꯭ꯔꯕꯗꯤ ꯇꯉꯥꯏꯐꯗꯅ ꯕꯟ ꯕ꯭ꯂꯣꯀꯦꯠꯅꯆꯤꯡꯕ ꯌꯥꯎꯕ ꯑꯀꯟꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯜꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ STDCMꯗ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯜꯂꯛꯅꯕ ꯆꯦꯕꯥꯎ ꯄꯤꯕꯒꯤ ꯊꯕꯛ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯥꯏꯁ꯭ꯔꯝ ꯕꯤꯖꯣꯀꯦꯁꯣꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯦꯜꯒꯤ ꯗꯤꯃꯥꯟꯗ ꯇꯧꯔꯝꯕ ꯃꯤꯑꯣꯏ 4 ꯐꯥꯔꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯔꯣꯝ ꯇꯥꯔꯛꯄꯗ ꯏꯝꯐꯥꯜꯗꯒꯤ ꯗꯤꯃꯥꯄꯨꯔ ꯇꯝꯅ ꯆꯠꯈꯤꯕ ꯇ꯭ꯔꯛ RJ09GD 7242ꯕꯨ NH2ꯒꯤ ꯕꯨꯡꯂꯣꯟ ꯈꯨꯜ ꯃꯅꯥꯛꯇꯒꯤ ꯀꯧꯕ꯭ꯔꯨ ꯂꯩꯈꯥꯗ ꯅꯝꯗꯨꯅ ꯈꯥꯝꯂꯒ ꯁꯦꯜꯒꯤ ꯗꯤꯃꯥꯟꯗ ꯇꯧꯗꯨꯅ ꯂꯧꯔꯝꯕ ꯃꯤꯑꯣꯏ 4 ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕꯁꯤꯡꯗꯨꯗꯤ ꯒꯤꯜꯒꯥꯡ ꯈꯨꯜꯗꯒꯤ ꯁꯩꯉꯝ ꯀꯤꯞꯖꯦꯟ ꯆꯍꯤ 94, ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯄꯥꯎꯒꯤꯟ ꯀꯤꯞꯖꯦꯟ, ꯂꯩꯀꯣꯜ ꯈꯨꯟꯗꯒꯤ ꯂꯦꯟꯃꯤꯟꯊꯥꯡ ꯀꯤꯞꯖꯦꯟ ꯆꯍꯤ 90, ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯂꯦꯞꯅꯥꯎ ꯀꯤꯞꯒꯦꯟ, ꯂꯥꯟꯈꯣꯡꯒꯤꯡ ꯀꯤꯞꯒꯦꯟ ꯆꯍꯤ 34, ꯑꯄꯣꯛꯄ ꯇꯣꯡꯃꯥꯡ ꯀꯤꯞꯒꯦꯟ ꯑꯃꯗꯤ ꯆꯅꯨꯡ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯑꯕꯨꯡ ꯊꯣꯛꯆꯣꯝ, ꯑꯄꯣꯛꯄ TS ꯃꯣꯆꯥꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯣꯏ 4ꯅ ꯇ꯭ꯔꯛ ꯑꯗꯨꯗ ꯁꯦꯜ ꯄꯤꯌꯨ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯊꯨꯒꯥꯏꯕ ꯍꯧꯔꯛꯄꯗ ꯐꯥꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯈꯦꯛꯃꯟꯗ ꯂꯝ ꯇꯛꯊꯣꯛꯀꯗꯧꯔꯤ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯂꯣꯡ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯈꯦꯛꯃꯟ GPꯒꯤ ꯀꯩꯕꯨꯡ ꯋꯥꯡꯃ ꯇꯥꯕꯗꯒꯤ ꯑꯃꯥꯛꯆꯝ, ꯀꯩꯕꯨꯡ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯍꯨꯏꯔꯣꯡꯕꯝ ꯐꯥꯎꯔꯒ ꯑꯃꯣꯡꯀꯣꯡ ꯐꯥꯎꯕꯣꯛ ꯊꯧꯕꯥꯜ ꯇꯨꯔꯦꯜꯒꯤ ꯅꯥꯛ ꯌꯦꯠꯇ ꯂꯩꯔꯤꯕ ꯈꯥꯁꯂꯦꯟꯁꯤꯡꯗ ꯑꯥꯏꯟ ꯀꯥꯏꯅ ꯌꯨꯝ ꯀꯩ ꯑꯃꯁꯨꯡ ꯗꯨꯀꯥꯟ ꯁꯥꯖꯤꯜꯂꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯛꯂꯤꯕ ꯁꯦꯞꯇꯦꯝꯕꯔꯒꯤ 8ꯀꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3:30 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯃꯁꯥ ꯃꯁꯥꯅ ꯁꯤꯗꯣꯛꯇ꯭ꯔꯕꯗꯤ ꯃꯊꯪ ꯊꯥꯒꯤ ꯁꯦꯞꯇꯦꯝꯕꯔ 9ꯗꯒꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯗꯣꯛꯂꯒꯅꯤ ꯍꯥꯏꯅ SDO ꯂꯤꯂꯣꯡꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯇꯤꯗꯤꯝ ꯂꯝꯕꯤꯗ ꯄꯨꯡ 24ꯒꯤ ꯕꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯑꯥꯒꯁꯠ 12ꯗ ꯎꯈ꯭ꯔꯨꯜꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ ꯑꯆꯧꯕ ꯕꯨꯌꯥꯡꯃꯌꯨꯝ, ꯆꯍꯤ 92, ꯑꯄꯣꯛꯄ ꯖꯂꯥꯎꯔꯤꯗꯤꯟ ꯊꯤꯕ ꯈꯪꯗꯕꯒꯤ ꯃꯥꯌꯣꯛꯇ ꯁꯦꯝꯈꯤꯕ JACꯅ ꯊꯥ ꯑꯁꯤꯒꯤ 4ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯇꯥꯡ 5ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯐꯥꯎꯕꯗ ꯇꯤꯗꯤꯝ ꯂꯝꯕꯤꯗ ꯄꯨꯡ 24ꯒꯤ ꯕꯟ ꯆꯠꯊꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯉꯁꯤꯒꯤꯅ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯈꯪꯍꯟꯖꯕ ꯂꯣꯏꯁꯤꯟꯖꯔꯦ꯫